Kaching Campaign for Good Governance, a joint initiative of Kaching Foundation and Image TV towards a free and fair election and good governance. Know your candidates. Say no to favoritism. Don't accept bribes. Think before you vote. Exercise your democratic rights with a sense of duty. Elect a good leader for a good governance. Kaching Campaign for Good Governance. Kaching Foundation amasung Image TV ani kusamnaraga sathajariba hadak Manipur gi na pangthok kadoriba Municipal Council election 2016 ga mari lenna Kaching Municipal Council gi hoi councilor oina vote lepiba sing unabagi tanjama lojaraga ngasi hoi studio da election biribasi hoi inthokjam Baby Devi Ward number 3 gi independent media ni memi bu han bada hogi Image TV studios da tarang oksari Kaching Campaign for Good Governance ki hogi saruk amoina koina ward ki board le privacing unabagi hogi kong zaba ma lojaraga ngasi studio election bi ba memi bu tarang oksari na han bada koina khangjaningi si koina memi gi sak Tapinaba, Mayamda, both Hadagaba, Mayam Singsida, Satapagi, Sat of the Tapi. I need to jump on be Devi. I share number Nawani, I independent immediately. Ward number 3 Poina, Poina Toxer of me. I get Chimbona TV. Ward number 3 gi independent media when so thok pire bi memi de bi da memi da gi akoina khangchan ningi si haidi praja mayam na ai tare praja mayam group chilaga koi Image TV ya da gi koi Kaching Foundation gi kanguna akoina candidate sing si gi khangchan ningi si hojik si taseng na har ga di akoi gi hana di thaina ma mai nupi sing si akoi sapung de hen thonde ko khangbi da mani mayam su hojik te da nupi gi sakti hojik nupi da sakti pina da pi da ya de Nupan Viga right manager of Nihaiba. Mayam Masum throat in the fishing season, Hosum, Mapan Tole, talked about the Nijuni, the Ganua, the Manipur in the fishing season, could be very good. A power of you, I was totally Hariba. I don't know, I could be Lengax Hassan Sidasu, I could be London Sida, Nupi, Togdang Su, Tamna Yoshale. Masida, maybe 200 one number 3 is the Sontu Pire, and the key, dependent minimum Sontu Pire. Masida, both the municipal council the board name can some talking about Sari Wakalon, the young some talking even though Hanagi, Carmiva, councillors sing a scene with the Pian de Bagira, the Ano Wakalonama, Agilekais, the Satum Pidum Wat Bagira, Hibagi, Amadi Sojan Len with the Hariba, the schema tang the Wakum Tetambi. I see a hand by the councillor candidate winner. Was a hundred that is conjecturably, and the book Mayama Laga, non boat left the way at the Hybrid. I see a hundred that they could I see boat left Gadarish, Bucarino, Hine, and the Kali. Canbet did the corner than the voice campaign, Hore, Board Comba Hore, but the Paring Kuding is some over the Paring is Sotaraba, Halman, Mayama Uzeri, Adudagi, I putting the I see Mayami Shabato Regina, Mukogi, the Mata Ekatoge. Haine moving the Kali. The Ahan Mayam Lehoriba, in Tamtagi Ingrabasi, the Ahan Mayam Lehoriba Pibum, the Lambi Soki, Nala, the Mayam Mama Uzere, Mamangi Sotum, the Virangani Adogi Sumana, the Wimatata Ainasu Hena, Mayangi, Hanning Bat, Toning Bagi, Wakanje, Poxere, Adudagi Aina, Boat Gay, a Bosi Lepserage, Duga Mayangi Sevada, a Katopserage, a Puxian Senatogage. She Kalagaina, Bosi Combo. A quick Kasinga, what she tried to any Hariba. Another Atopa's rule, Kashing in Adum Sakari and Birimuni. And what's the Azuki, when the minute the pig, what number 3 is that? My under Karim Sotai and a canvassy. Kari Karamba Lambida, I did Lambi so Lambi Togara, Nala, Sembadra, Traga, Totising from the Bagera Hiba, Adugi, Madam, so Kambi the Gadi, Madam America Tambi. Adum Karadi Wale Haitar, Lambigi drain Gisu, Sidamas, Salaga, Sidamas, and the Valley Howie, Adagi, Toti Pangba Pang the Vasule Howie.
adagi mayam ama ujare haitare ahalgi adagi lukhabida pibam thokpa adagi mayam ama haitare ne phangam thokpa akhoi share gi kai kitang wat pa aina ujare adudagi aisi wakhan si phaujagi bani isi mayam gi seba tawjarage mayam gi damada kathoga achumma maikaida tawjarage haina kathoga aina potsi phomba asigi akhoi sa thajariba campaign Kashing campaign for good governance sida akhoi na yam tung kui na bawat akhoi na tawja tahonning bahai batare akhoi na vote lepa miyoi sing sigi akhoi party gi akhoi manifesto aina moina akhoi tawgada program am hek phongi memi su tabi mani aduna akhoi na hojik akhoi gi image tv ga adagi akhoi Kashing foundation ina akhoi da thamjaning wa wafam adi akhoi gi ward sida maybe ne tawbiningi ward amagi akhoi policy program sing se hadi aina karagadi masigi kano akhoi si akhoi lambi akhoi lambi sapta bungi adu akhoi kano rain sengba khangde adagi wa thabu khangde haibagi akhoi na karimba khara thedan akhoi na sumadu akhoi matungda karu matungda unaraga akhoi sisi tawani haibam akhoi na kano ma akhoi na akhoi signboard akhoi na akhoi poster guma ma akhoi na war ki thedan na mo na jari masida su ayeng maybe nas mating pamgi ne khali akhoi na aduga masi program si tawba tamsi dai akhoi na thabringi akhoi na hafta akhoi na akhoi quarterly have that thaw hung khuni akhoi masi yengsi na ba wars de kari sotri habi program jo soi tawsu kan haiba ado hoji maru ina akhoi ward ki khari haibi gre ado hoji Kashing gi oina akhoi Kashing bazar si municipality have si aseng bagi di akhoi mamonda bagi akhoi self kano akhoi am autonomous we jaba kano bani akhoi gi mayam akhoi gi sarama sengwa thoda yam zaw thodang lawliba kano bani akhoi Kashing bazar si ubiramani nak pani na sigi sida akhoi gi traffic ta siliba akhoi school ka ba matam dangang singsi adagi lambi thong si yamna sinmoina loin thengari haiba sigi matang sida wakari wakhan phawi ge kathel manung da lariba phibam mayam sigi di kitang phawi ba leiba bazar manung da lariba pofam phambi phi yonbi nga yonbi adagi mayam ama lairisi alag naina kathil ju khara chemba darka oye haina aina khanjai ahalamal akhoi ayonda mathak thongmo mai su khangangani aigi idea ni ko aina pamjaba haibabu kaithien si phigi injang ngagi alag tawraga khara chapthoga magi alag tawraga di nga yonbi ga phi yonbi to ga manam phattaba su laidana aduna manam phattabagi tongana thamnaba phigi injang gi ngagi seng komla yonbi na seng komla gi alag thambadu aidi pamjai aduga yamna phajaba mawongda haitare semani sengge su aina laibak phada mayamna aigi candidate oina municipality council gi candidate oina thagat pirabadi aigi mayamdagi su idea lojagani aigi su idea angamba puthoga aisi tawjagi haina khale yamna phajaba yamna akhoi wakhalondu yamna nuaji tabada akhoi mayam sina hojik thongdoribasi hanakni akhoi thorongna mayam sina asa tawdo mayam su tholai haiba akhoi ward singsida masi kaigumba thamoi da pendaba mayam am laibdagi thokpi rakuni haina khajai aduga nupi ngasai aina hawchu panjagiba akhoi nupi singsigi akhoi right haiba tare akhoi sum sakhumda akhoi sak thoba phiron surga sum laisanbasi masina akhoi gi wakhal mapan thok akhoi si mimang thok pasu ngakhandaba adagi akhoi gi phudok ningba iting si phudok ngakhande haina khalojai ko adu masi matang sida akhoi su akhoi gi nupa dongna akhoi gi lengakta sasonda akhoi su masi akhoi gi su tawun thok thodang lei haibase masi sumaina phaubi kitang phaubiramgani haiba aina ngasi bohole prosi kari no ai su imung ama tawu orgasu nupi amoina ai su sitaw ai gi masi su ai nupa ai su ai hak lei haibana haibagi wakhalon ama ai tang su phulu pi maina ward number 3 da leisi family amagumbani imung amagi kainoni imung amada tawga isagi ai nupagi loinaba maintain tawbani amarom harodi imung amada aina tawba khudingmakse isagi na sini ai na sini ai nupagi na sini haraga manage tawba imung amada manage tawba hairagadi prajagi
sida layba ward number 3 da akhoi yam chawba area suna chade asida layba punamksi control tawba ngungani khanjai adugi maramgi damata aina tholakpani ai nupi ma oijarabasu nupa gumaina ai thongna phaba tai mayangi sebada ai tathoagi aina su khanjare aduga imung amada layriba mental haitare isagi sugi mayam ama tawbo sumaina prajagi orgachu afapata sina phagani sina phargani sakol khongthangi maramda adugi damakai mayam dagi kano ni jaraga seba tawbe thoksa ngam nungai chei asi akhoi studio sida lengbiratna haktang wari saba phangjabasi aduga losilakpasida akhoi ward number 3 gi miyamda menina message ai vote ki akhoi yani khangje akhoi kitang mayamda paujel am khang video aigi nungsijaraba lekai ward number 3 da leiba ahlaman maruk mapang sagai natai isil inaw silipa punamuku ahan bada aina khurumjari amachu vote ki bikhyani jari mayamna nungsibiduna aibu thagat piu mayangi pakholo ojage nungsiba miyengda yengjage mayangi sebada puning kathoksage afaba achumba lambenda ai chachagani adagi mayangi achipat pinabiu mayamna aibu nungsibiu thagat chali thomjam memi akhoi independent minute ward number 3 so number 1 symbol tv haktang akhoi mes tv ga akhoi Kaksin Foundation ga puna sin program sida hakmeng dire puna akhoi ga wari watai saba phangjabi dong ya thagat chali akhoi show da su mes tv mai ga degi mai pa ba thongi jake thank you mayam kurumjari